ꯄꯨꯝꯅꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯒꯒꯥꯔꯤꯟ ꯏꯔꯣꯝ꯫ ꯑꯩ ꯏꯁꯥꯃꯛ ꯏꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯟꯖꯦꯜ ꯍꯣꯡꯕ ꯑꯃꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯉꯁꯤꯒꯤꯗꯤ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯐꯝ ꯑꯗꯨ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯃꯅꯤ꯫ ꯅꯥꯛ ꯌꯦꯠꯇ ꯎꯁꯤꯡꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯨꯅ ꯍꯧꯔꯤ꯫ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡꯅ ꯃꯣꯡꯁꯣꯡ ꯑꯣꯏꯅꯁꯨ ꯂꯩꯔꯤ꯫ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕ ꯉꯝꯕ ꯑꯀꯟꯕ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯈꯨꯝꯖꯤꯟꯗꯨꯅ ꯀꯣꯔꯧ ꯃꯉꯥꯜ ꯐꯪꯗ꯭ꯔꯕ ꯏꯁꯤꯡ ꯈꯔ ꯈꯔꯁꯨ ꯇꯨꯡꯗꯨꯅ ꯂꯩꯈꯣꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯋꯥꯎꯕ ꯃꯆꯨꯒꯤ ꯁꯥꯐꯤ ꯂꯥꯟꯐꯤꯁꯤꯡ ꯁꯦꯠꯂꯤ꯫ ꯃꯀꯣꯛꯁꯤꯡꯗ ꯀꯣꯌꯦꯟ ꯌꯦꯠꯂꯤ꯫ ꯃꯈ꯭ꯋꯥꯡꯒꯤ ꯑꯣꯏꯔꯣꯝꯗ ꯊꯥꯡꯁꯥꯡ ꯌꯥꯟꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗ ꯇꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯂꯤ꯫ ꯁꯒꯣꯜ ꯊꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯂꯤꯕ ꯑꯗꯨꯅ ꯑꯃꯨꯕ ꯃꯆꯨꯗ ꯎꯠ ꯃꯆꯨꯅ ꯂꯥꯡꯕ ꯈꯥꯃꯦꯟ ꯆꯠꯄꯒꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯊꯥꯡꯁꯥꯡ ꯈꯛꯇꯃꯛ ꯌꯥꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯅꯣꯡꯊꯥꯡ ꯀꯧꯏ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯆꯤꯡꯆꯦꯞ ꯑꯃ ꯌꯧꯔꯛꯄꯗ ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯦꯞꯈꯣ ꯏꯅꯥꯎꯁꯥ"꯫ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯃꯆꯥ ꯑꯃꯗ ꯃꯈꯣꯏꯅ ꯌꯦꯡꯊꯔꯛꯂꯝꯃꯤ꯫ "ꯎꯔꯕ꯭ꯔꯥ ꯏꯅꯥꯎꯁꯤꯡꯕꯨꯁꯦ? ꯈꯨꯜ ꯑꯃ ꯄꯥꯟꯕ ꯂꯩꯄꯥꯛ ꯃꯆꯥꯁꯦ ꯉꯁꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯒꯗꯧꯔꯤꯕꯁꯦ"꯫ ꯈꯝꯇꯣꯟꯅ, "ꯌꯥꯝꯕꯣ, ꯂꯩꯄꯥꯛ ꯑꯁꯤ ꯈꯨꯜ ꯑꯃꯒꯨꯝꯅ ꯄꯤꯛꯆꯔꯕꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯂꯩꯄꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛꯅꯤ꯫ ꯑꯍꯤꯡꯗ ꯑꯣꯏꯖꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ"꯫ "ꯆꯨꯝꯃꯤ ꯈꯝꯇꯣꯟ, ꯑꯗꯨꯒꯤ ꯊꯧꯔꯥꯡꯁꯨ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯁꯤꯜꯂꯕꯅꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯨꯝꯗꯨꯅ ꯂꯩꯅꯅꯕ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯆꯤꯡꯈꯣꯝꯕ, ꯁꯥꯃꯣ, ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯊꯧ ꯄꯥꯃꯦꯜꯆꯥꯎ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯉꯥꯏꯗꯨꯅ ꯂꯩꯅꯅꯕ ꯄꯥꯎ ꯄꯤꯔꯨꯆꯣ꯫ ꯑꯗꯨꯒ ꯈꯝꯇꯣꯟ, ꯅꯪꯅ ꯑꯩꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯁꯤ"꯫ ꯆꯤꯡꯈꯣꯝꯕ ꯑꯃꯗꯤ ꯁꯥꯃꯨ ꯄꯨꯟꯅ ꯐꯒꯅꯤ ꯌꯥꯝꯕꯨꯡ ꯍꯥꯏꯔꯝꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯍꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃꯅꯤ꯫ ꯈꯝꯇꯣꯟ, ꯆꯤꯡꯈꯣꯝꯕ ꯑꯃꯗꯤ ꯁꯥꯃꯨ ꯅꯣꯡꯊꯥꯡꯒꯤ ꯆꯥꯟꯅꯕ ꯃꯅꯥꯎꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅꯤ꯫ "ꯈꯝꯇꯣꯟ, ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯒꯣꯜ ꯄꯨꯗꯨꯅ ꯊꯅꯝꯂꯒ ꯆꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯀꯨꯝꯊꯔꯒ ꯂꯨꯝꯗꯨꯅ ꯂꯩꯔꯨꯔꯁꯤ"꯫ "ꯐꯒꯅꯤ ꯌꯥꯝꯕꯨꯡ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯆꯤꯡ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯊꯅꯝꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕ ꯃꯇꯝꯅꯤ꯫ ꯂꯩꯄꯥꯛ ꯃꯆꯥ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯕ ꯃꯇꯝꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯈꯝꯇꯣꯟꯅ ꯂꯨꯆꯤꯡꯗꯨꯅ ꯐꯤ ꯑꯃꯨꯕꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯊꯥꯡꯁꯥꯡꯁꯤꯡꯅ ꯈ꯭ꯋꯥꯡꯗ ꯌꯥꯟꯗꯨꯅ ꯊꯥꯡ ꯑꯇꯦꯟꯕ ꯁꯣꯔꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯣꯡꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯀꯩꯅ ꯁꯖꯤ ꯁꯔꯥꯛ ꯇꯧꯔꯝꯗꯥꯏꯒꯤ ꯈꯣꯡꯊꯥꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯒꯤ ꯄꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯊꯣꯡꯖꯥꯎ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯃꯔꯤ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯅꯣꯡꯊꯥꯡ, ꯈꯝꯇꯣꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯁꯣꯔꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯞꯅ ꯏꯟꯗꯨꯅ ꯈꯖꯤꯛꯇꯪ ꯍꯥꯡꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯃꯅꯨꯡꯗ ꯄꯥꯛꯊꯗꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯅꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯧ ꯇꯧꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯅꯣꯡꯊꯥꯡ ꯍꯣꯏꯅ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯇꯥꯔꯦ꯫ ꯂꯥꯛꯆꯔꯅꯤ ꯈꯪꯂꯗꯨꯅ ꯃꯩ ꯑꯃ ꯆꯝꯈꯠꯇꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯂꯨꯝꯗꯨꯅ ꯂꯩꯍꯧꯕ ꯆꯤꯡꯈꯣꯝꯕ ꯑꯃꯗꯤ ꯁꯥꯃꯨꯒ ꯂꯣꯏꯅꯅ ꯅꯣꯡꯊꯥꯡꯒꯤ ꯃꯔꯨꯞ ꯄꯥꯃꯦꯜꯆꯥꯎꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯑꯃꯨꯛꯇꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯟꯗꯥꯁꯜꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯍꯧꯒꯠꯂꯛꯇꯨꯅ
ꯀꯣꯅꯨꯡꯒꯤ ꯁꯦꯝꯕꯨꯡ ꯌꯩꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯣꯡꯊꯥꯡꯈꯣꯏꯒꯤ ꯑꯄꯨꯟꯕ ꯇꯦꯡꯒꯣꯜꯗ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯥꯡꯈꯣꯏꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯍꯥꯟꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯂꯥꯟꯗꯥꯁꯜꯂꯛꯄꯅꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯦꯝ ꯁꯥꯕꯒꯤ ꯃꯇꯝ ꯐꯪꯍꯧꯗꯕꯅ ꯅꯣꯡꯊꯥꯡꯈꯣꯏ ꯌꯥꯝꯅ ꯂꯥꯛꯆꯗꯨꯅ ꯂꯥꯟ ꯑꯗꯨ ꯅꯣꯡꯊꯥꯡꯈꯣꯏꯅ ꯉꯝꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯐꯥꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨ ꯈꯨꯗꯨꯝ ꯆꯜꯂꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ ꯌꯥꯝꯕꯣ, ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯨꯒꯗ꯭ꯔꯥ? ꯁꯥꯃꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯅꯣꯡꯊꯥꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯝꯕꯣ, ꯈꯨꯟꯒꯤ ꯌꯨꯝꯊꯣꯡꯁꯤꯡꯗꯒꯤ ꯂꯣꯏꯄꯣꯠ ꯀꯌꯥꯁꯨ ꯈꯣꯝꯒꯠꯆꯔꯨꯔꯦ꯫ ꯅꯣꯡꯊꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯊꯝꯂꯝꯈꯤꯁꯤ꯫ ꯂꯩꯄꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯂꯣꯏꯄꯣꯠꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯄꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯊꯝꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯣꯡꯊꯥꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯚꯥꯒ꯭ꯌ, ꯅꯥꯄꯜ ꯆꯥꯎꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯄꯣꯠꯁꯨ ꯀꯥꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯝꯕꯤ ꯂꯝꯍꯥꯡꯗꯅ ꯑꯄꯟꯕ ꯑꯌꯦꯠꯄ ꯄꯤꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯅꯪꯒꯤ ꯂꯩꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯅ ꯆꯥꯎꯕ ꯍꯦꯟꯕꯇ ꯅꯠꯇꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕꯁꯨ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯩꯄꯥꯛꯀꯤꯗꯃꯛ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯊꯝꯂꯒ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒ ꯅꯪꯒꯤ ꯍꯤꯡꯍꯧꯔꯤꯕ ꯂꯥꯟꯃꯤ ꯈꯔꯁꯤꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯆꯠꯄ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯊꯥꯡꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯅꯤꯅ ꯅꯤꯡꯊꯧ ꯚꯥꯒ꯭ꯌ ꯑꯗꯨ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯃꯝꯕ ꯑꯇꯤꯌꯥꯗ ꯎꯆꯦꯛ ꯃꯀꯨ ꯑꯃꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯒ ꯆꯤꯡꯊꯛꯀꯤ ꯎꯃꯪꯂꯣꯝꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯀꯨ ꯑꯗꯨ ꯆꯤꯡꯊꯛꯀꯤ ꯎꯃꯪꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯇꯣꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯀꯨ ꯑꯃꯁꯨ ꯄꯥꯏꯔꯛꯇꯨꯅ ꯃꯁꯥ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯃꯀꯨ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯈꯞꯇꯨꯅ ꯁꯥꯟꯅꯔꯝꯂꯒ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗꯒꯤ ꯄꯥꯏꯈꯤꯗꯨꯅ ꯆꯠꯈꯤ꯫ ꯋꯥꯡꯂꯕ ꯆꯤꯡꯊꯛ ꯑꯗꯨꯗ ꯁꯨꯝ ꯄꯥꯏꯔꯛꯄꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯆꯤꯡ ꯃꯇꯣꯜꯗ ꯆꯤꯡꯆꯦꯞ ꯑꯃꯗ ꯃꯀꯨ ꯑꯅꯤꯗꯨ ꯇꯣꯡꯂꯒ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ, ꯏꯇꯥ, ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯌꯥꯊꯪꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯣꯡꯊꯥꯡꯅ ꯇꯧꯔꯤꯕꯁꯦ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯄꯤꯛꯈ꯭ꯔꯕ ꯅꯤꯡꯊꯧ ꯚꯥꯒ꯭ꯌꯒꯤ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯥꯟꯗꯥꯁꯟꯗꯨꯅ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯧꯁꯤꯜꯂꯤꯕꯁꯦ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯌꯦꯡ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯐꯥꯎꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯆꯨꯝꯕꯅꯤ ꯏꯇꯥ, ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯅꯥꯄꯜ ꯆꯥꯎꯏ, ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯂꯤ꯫ ꯃꯈꯣꯏꯅ ꯑꯆꯧꯕ ꯀꯥꯡꯂꯨꯞ ꯑꯣꯏꯗꯨꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯊꯣꯏꯅ ꯁꯤꯟꯗꯦ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯀꯌꯥꯕꯨ ꯇꯨꯡꯑꯣꯏꯅꯗꯨꯅ ꯃꯤꯔꯝꯒꯤ ꯂꯥꯏꯅꯤꯡ ꯆꯠꯅꯕꯤ ꯀꯌా ꯂꯧꯗꯨꯅ ꯆꯤꯡꯃꯤꯁꯤꯡꯕꯨ ꯑꯃꯥꯡꯕ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯑꯁꯨꯝꯅ ꯎꯔꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯌꯦꯡꯕꯤꯌꯨ ꯏꯇꯥ, ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯑꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯦꯟꯇꯅꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯃꯨꯟꯅꯗꯨꯅ ꯈꯠꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯍꯧꯕ ꯆꯨꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ ꯏꯇꯥ, ꯃꯁꯥꯒꯤ ꯍꯧꯔꯛꯄꯗꯒꯤ ꯂꯩꯖꯔꯛꯂꯕ ꯅꯥꯠ ꯆꯠꯅꯕꯤ ꯀꯌꯥꯁꯨ ꯇꯨꯡꯑꯣꯏꯅꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯕ ꯌꯥꯎꯁꯪ ꯑꯁꯤꯕꯨ ꯃꯤꯔꯝꯗꯒꯤ ꯂꯥꯟꯅ ꯃꯇꯧ ꯇꯝꯗꯨꯅ ꯃꯆꯨ ꯇꯩꯅꯕ ꯁꯦꯜ ꯅꯤꯕ ꯀꯌా ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯂꯝꯇꯥꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯅꯥꯎꯌꯣꯛꯁꯪꯗ ꯏꯕꯨꯙꯧ ꯄꯣꯛꯂꯕ ꯃꯇꯨꯡ ꯅꯥꯎꯌꯣꯛꯁꯪ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯂꯥꯏꯌꯥꯝꯅ ꯑꯧꯒ꯭ꯔꯤ ꯍꯪꯒꯦꯟ ꯆꯣꯡꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯁꯦꯡ ꯃꯔꯥꯡ ꯍꯜꯍꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯁꯦ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯍꯧꯁꯤ ꯏꯇꯥ꯫ ꯃꯗꯨ ꯆꯨꯝꯃꯤ ꯏꯇꯥ, ꯄꯟꯊꯧ ꯁꯤꯗꯕꯗ ꯍꯪꯀꯠꯂꯨꯔꯁꯤ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯀꯨ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ꯫
ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯑꯣꯟꯕ ꯃꯀꯨ ꯑꯅꯤꯗꯨ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅ ꯁꯤꯗꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇꯨꯅ ꯃꯀꯨ ꯑꯅꯤꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯕꯥꯜꯗ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯐꯝꯂꯤꯕ ꯃꯈꯣꯏꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯁꯤꯗꯕꯗ ꯉꯥꯛꯂꯧ ꯈꯥꯗ ꯆꯪꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯁꯤꯗꯕ ꯃꯄꯨꯅ ꯃꯃꯤ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯀꯣꯛꯅꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯗ ꯏꯪꯂꯕ ꯈꯣꯟꯖꯦꯜꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯤꯗꯕ ꯃꯄꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯅꯤ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯦ ꯏꯃꯣꯝ ꯑꯅꯤ? ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯄꯟꯊꯧ ꯑꯣꯏꯕ ꯇꯥꯏꯕꯪ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯃꯣꯝ ꯑꯅꯤꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯆꯔꯨꯕꯗ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯂꯥꯏꯖ ꯏꯌꯥꯏꯊꯛꯇ ꯇꯥꯎꯗꯨꯅ ꯈꯟꯕ ꯋꯥꯈꯜꯅ ꯃꯈꯣꯏꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯗ ꯎꯠꯍꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡꯅ ꯅꯅꯥꯏ ꯅꯃꯣꯝ ꯑꯅꯤ ꯊꯃꯣꯏ ꯁꯣꯛꯂꯛꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯟꯊꯧ ꯑꯣꯏꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯆꯧꯕ ꯀꯥꯡꯂꯨꯞ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯗꯤ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠ ꯐꯥꯎꯕ ꯑꯃꯒ ꯑꯃꯒꯁꯨ ꯅꯨꯡꯁꯤꯅꯔꯔꯣꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯆꯧꯕ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯖꯔꯤꯕ ꯃꯈꯣꯏ ꯃꯁꯥꯃꯛ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯨꯠꯈꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯒ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯥꯛꯆꯅꯤꯡꯉꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯊꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯣꯝ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯅ ꯀꯗꯥꯏꯗ ꯆꯠꯂꯨꯕ ꯑꯩ ꯃꯥꯡꯖꯧꯅꯅ ꯈꯪꯏ꯫ ꯏꯃꯣꯝ ꯑꯅꯤ, ꯅꯈꯣꯏꯅ ꯄꯔꯥ ꯇꯝꯕꯤꯍꯧꯁꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯦ ꯄꯔꯥ ꯇꯝꯕꯤꯔꯒ ꯃꯈꯣꯏꯒꯤ ꯁꯦꯔꯥꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯆꯨꯝꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯦ ꯋꯥꯈꯜ ꯃꯉꯝ ꯁꯥꯟꯕꯗꯤ ꯌꯥꯝꯅ ꯋꯥꯠꯄ ꯀꯥꯡꯂꯨꯞꯅꯤ, ꯄꯨꯟꯁꯤꯟꯕꯁꯨ ꯀꯌꯥ ꯍꯩꯇꯦ, ꯀꯌꯥꯁꯨ ꯍꯩꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯃꯁꯥꯒꯤ ꯑꯃꯣꯠꯄꯕꯨꯅ ꯎꯖꯗꯕ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯑꯃꯣꯠꯄꯕꯨꯅ ꯎꯁꯟꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ, ꯅꯈꯣꯏꯁꯨ ꯈꯪꯂꯤꯕ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯣꯏꯐꯗꯅ ꯊꯝꯗꯕ ꯌꯥꯗ꯭ꯔꯕ ꯌꯨꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯤꯕ ꯐꯨꯡꯒꯥ ꯂꯩꯔꯨ ꯐꯥꯎꯕ ꯊꯑꯣꯏꯅꯔꯛꯇꯗꯨꯅ ꯊꯝꯅꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯇꯧꯔꯣꯏꯗꯕ ꯀꯌꯥꯅ ꯄꯥꯝꯅ ꯇꯧꯔꯤ, ꯁꯣꯏꯐꯗꯅ ꯇꯧꯒꯗꯕ ꯀꯌꯥꯅ ꯊꯑꯣꯏꯅꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯃꯣꯝ ꯑꯅꯤ, ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯣ ꯏꯄꯥ ꯃꯨꯟꯅ ꯈꯪꯏ꯫ ꯌꯥꯏ, ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯄꯔꯥ ꯇꯝꯕꯤꯁꯤ, ꯋꯥꯈꯜ ꯇꯥꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯁꯦꯡ ꯃꯔꯥꯡꯒꯤꯅꯤꯍꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯑꯁꯦ ꯆꯠꯊꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯥꯎꯖꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇꯗ ꯃꯈꯣꯏꯅ ꯃꯤꯁꯤꯡ ꯌꯥꯝꯖꯕꯅꯤ꯫ ꯃꯥꯂꯦꯝꯁꯤꯗꯗꯤ ꯃꯈꯣꯏ ꯑꯁꯦ ꯄꯥꯛ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃꯒꯤ ꯎꯕ ꯐꯪꯗꯕ ꯏꯔꯤꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣ, ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯕ꯭ꯔꯥ ꯌꯦꯡꯍꯟꯖꯅꯤꯡꯉꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯆꯨꯝꯕꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇꯪꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯋꯥꯈꯜ ꯇꯥꯕ꯭ꯔꯥ ꯌꯦꯡꯍꯟꯖꯅꯤꯡꯉꯤ꯫ ꯃꯁꯤꯗ ꯇꯥꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯥꯡꯖꯈꯤꯁꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯣꯝ ꯑꯅꯤꯅ ꯍꯥꯏꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯂꯥꯛꯂꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯣꯡꯊꯥꯡ ꯑꯁꯦ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯆꯥꯎꯔꯕ ꯆꯝꯄꯤ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯝꯄꯤ ꯂꯩꯄꯥꯛꯇ ꯀꯧꯔꯤ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯍꯤꯡꯗ ꯏꯃꯣꯝ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯆꯝꯄꯤ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯣꯡꯊꯥꯡꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯤꯡꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯆꯝꯄꯤ ꯂꯩꯄꯥꯛꯇ ꯂꯥꯟꯗꯥꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯆꯝꯄꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯅꯣꯡꯊꯥꯡꯕꯨ ꯐꯥꯗꯨꯅ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯂꯩꯄꯥꯛꯇ ꯁꯣꯏꯗꯅ ꯂꯥꯟꯗꯥꯒꯅꯤ꯫ ꯆꯝꯄꯤ ꯂꯩꯄꯥꯛ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯂꯩꯄꯥꯛꯇꯒꯤ ꯁꯔꯨꯛ 5 ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯄꯥꯛꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯑꯋꯥꯕ ꯇꯥꯍꯟꯗꯨꯅ ꯋꯥꯈꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯏꯃꯣꯝ ꯑꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯔꯨ ꯂꯨꯛꯇꯨꯅ ꯁꯤꯗꯕ ꯃꯄꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫
ꯅꯨꯃꯤꯗꯥꯡꯗꯅꯤ ꯆꯝꯄꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯃꯃꯤ ꯁꯥꯃꯤ ꯃꯌꯦꯛꯇꯤ ꯁꯦꯡꯅꯅ ꯃꯈꯨꯁꯨ ꯃꯥꯟꯕ ꯈꯣꯟꯖꯦꯜꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯝꯄꯤꯒꯤ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ ꯀꯧꯕꯣ, ꯅꯪꯅꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯕꯨ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯀꯧꯔꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯉꯝꯊꯛ ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡꯕꯨ ꯊꯥꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯅꯠꯇꯦ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯨꯝꯗ ꯅꯪꯒꯤ ꯂꯩꯄꯥꯛꯄꯨ ꯂꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯅꯕꯒꯤ ꯂꯥꯂꯣꯡ ꯑꯗꯣ ꯃꯔꯧ ꯇꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯛꯂꯦꯟꯒꯤꯗꯃꯛ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯃꯆꯥ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯄꯨꯝꯕ ꯐꯥꯔꯒ ꯃꯈꯣꯏꯅ ꯍꯟꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ꯫ ꯑꯩꯒꯤ ꯋꯥ ꯑꯁꯦ ꯏꯜꯂꯨ ꯅꯤꯡꯊꯧꯔꯦꯜ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯐꯝꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯇꯥꯛꯂꯝꯂꯤꯕꯁꯤꯕꯣ? ꯈꯣꯏꯒꯨꯝꯁꯤꯡꯒꯤ ꯋꯥꯗꯤ ꯂꯥꯟꯗꯕꯅꯤ ꯂꯧꯅꯨꯝ ꯆꯥꯎꯕ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ꯫ ꯑꯩꯅꯁꯨ ꯄꯨꯛꯅꯤꯡꯗ ꯏꯆꯤꯡ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯕ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯈꯣꯏꯌꯨꯝꯒꯤ ꯋꯥꯅꯤ ꯁꯣꯏꯔꯣꯏ, ꯍꯌꯦꯡ ꯆꯥꯛꯂꯦꯟꯁꯨ ꯄꯤꯖꯔꯣꯏ꯫ ꯅꯤꯡꯊꯦꯝ ꯅꯣꯡꯊꯥꯡ ꯐꯥꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛꯇ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯆꯧꯕꯁꯤꯡ ꯄꯨꯗꯨꯅ ꯂꯥꯟꯗꯥꯒꯦ ꯈꯪꯒꯅꯤ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ ꯁꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯁꯥ ꯅꯣꯡꯊꯥꯡ, ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯝꯇꯣꯟ ꯆꯤꯡꯈꯣꯝꯕ, ꯁꯥꯃꯨ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯆꯝꯄꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯝꯄꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯇꯞꯅ ꯊꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯎꯕꯗ ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥꯁꯦ ꯃꯔꯜ ꯃꯊꯨꯝ ꯆꯤꯡꯖꯥꯎ ꯄꯩꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯆꯨꯝꯕ ꯇꯥꯏ꯫ ꯆꯨꯝꯕ ꯇꯥꯏ ꯌꯥꯝꯕꯣ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯌꯥ ꯆꯥꯎꯈ꯭ꯔꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯣꯅꯨꯡꯒꯤ ꯆꯥꯎꯔꯕ ꯁꯅꯥ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯐꯝꯅꯥꯏꯕꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯒꯤ ꯁꯅꯥꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯊꯥꯡ ꯍꯣꯏꯅ ꯆꯪꯂꯛꯂꯤꯕ ꯁꯅꯥ ꯊꯣꯡꯒꯥꯜꯗꯒꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯕ ꯂꯥꯟꯃꯤꯁꯤꯡꯅ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛꯀꯨꯝꯅ ꯄꯥꯛꯂꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯁꯦꯝꯕꯨꯡ ꯌꯩꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯨꯠꯂꯥꯏ ꯁꯠꯇꯨꯅ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕ ꯅꯣꯡꯊꯥꯡꯅ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯣꯡꯊꯥꯡꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ? ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯆꯥꯛꯂꯦꯟ ꯑꯃꯒꯤ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ ꯑꯗꯨ ꯀꯣꯅꯨꯡ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯅꯣꯡꯊꯥꯡꯗ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯆꯥꯛꯂꯦꯟ ꯑꯃꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯄꯨꯁꯨ ꯅꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯅꯅꯕ ꯃꯔꯧ ꯂꯩꯕ ꯋꯥꯈꯜꯗ ꯂꯥꯛꯂꯤꯕꯗꯣ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯅꯈꯣꯏꯅ ꯂꯩꯄꯥꯛ ꯑꯇꯣꯞꯄꯗ ꯄꯪꯉꯝ ꯉꯝꯕ ꯑꯗꯨꯒꯨꯝ ꯑꯩꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗꯁꯨ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯅꯁꯥꯒꯤ ꯍꯧꯔꯛꯂꯣꯟꯗꯒꯤ ꯂꯩꯖꯔꯛꯂꯕ ꯅꯁꯥꯒꯤ ꯁꯛ ꯇꯥꯛꯂꯤꯕ ꯅꯅꯥꯠꯁꯤꯡꯕꯨ ꯅꯥꯊꯩꯗꯨꯅ ꯃꯤꯔꯝꯒꯤ ꯅꯥꯠ ꯀꯌꯥꯕꯨ ꯏꯟꯗꯨꯅ ꯆꯠꯂꯒ ꯆꯥꯎꯊꯣꯛꯆꯔꯤꯕ ꯑꯄꯪꯕ ꯅꯈꯣꯏꯒꯨꯝꯕꯅꯤ ꯈꯜꯂꯨꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ? ꯅꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡꯕꯨꯅ ꯆꯨꯝꯊꯣꯛꯀꯦ ꯈꯟꯖꯗꯅ ꯃꯤꯒꯤ ꯑꯁꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯨꯟꯕ ꯅꯈꯣꯏꯗꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯑꯄꯪꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯕꯨ ꯌꯣꯠꯁꯤꯟꯈꯤꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜꯗꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯆꯥꯛ ꯀꯧꯔꯒ ꯑꯁꯨꯝꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯇꯧꯕꯒꯤ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯠꯇꯣꯛꯇꯨꯅ ꯁꯒꯣꯜꯁꯤꯡꯗꯒꯤ ꯆꯣꯡꯊꯗꯨꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯊꯥꯡꯅ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥꯗ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯨꯝꯅꯃꯛꯇ ꯑꯣꯏꯗꯨꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯅꯤꯡꯊꯧ ꯁꯥꯏꯗꯤꯌꯥ꯫
ꯅꯪꯒꯤ ꯅꯑꯣꯡ ꯑꯁꯤꯗꯤ ꯐꯩ, ꯌꯦꯡꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯁꯥꯏꯗ꯭ꯌꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯗꯨꯅ ꯅꯣꯡꯊꯥꯡꯈꯣꯏꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯅꯣꯡꯊꯥꯡꯈꯣꯏꯁꯨ ꯂꯥꯟꯒꯤ ꯃꯍꯩꯗꯗꯤ ꯇꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯁꯥꯏꯗ꯭ꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯊꯥꯡꯈꯣꯏꯅ ꯂꯥꯛꯆꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯗ ꯊꯨꯔꯕ ꯅꯣꯡꯁꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯒꯅꯤ? ꯅꯤꯡꯊꯧ ꯁꯥꯏꯗ꯭ꯌꯥꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯉꯝꯕꯁꯤꯡꯅ ꯅꯣꯡꯊꯥꯡꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯊꯥꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯍꯥꯠꯇꯨꯅ ꯅꯣꯡꯊꯥꯡ, ꯆꯤꯡꯈꯣꯝꯕ, ꯁꯥꯃꯨ ꯑꯃꯗꯤ ꯈꯝꯇꯣꯟ ꯈꯛꯇꯃꯛ ꯈꯥꯛꯇꯨꯅ ꯂꯥꯟꯐꯥ ꯑꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯁꯥꯏꯗ꯭ꯌꯥꯅ ꯌꯥꯊꯪ ꯇꯥꯎꯊꯗꯨꯅ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕꯒꯤ ꯂꯩꯕꯥꯛꯇ ꯃꯥꯡꯖꯧꯅꯅ ꯄꯥꯎꯖꯦꯜ ꯄꯤꯕ ꯇꯧꯗꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯌꯥꯝꯂꯕ ꯆꯝꯄꯤ, ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯂꯥꯟꯗꯥꯁꯟꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕ ꯑꯃꯗꯤ ꯁꯤꯍꯧꯗꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯃꯤꯔꯝꯗ ꯑꯃꯗꯤ ꯆꯤꯡꯒꯤ ꯈꯨꯜ ꯈꯔꯗ ꯆꯦꯟꯗꯨꯅ ꯂꯣꯠꯅꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕꯒꯤ ꯃꯥꯡ ꯇꯥꯛꯂꯕ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯍꯤꯡꯗꯅ ꯃꯀꯨ ꯑꯣꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯐꯤꯕꯝ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯈꯔꯈꯛ ꯅꯠꯇꯅ ꯂꯩꯄꯥꯛ ꯃꯤꯆꯝꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯅꯤꯡꯊꯧ ꯃꯆꯥ ꯑꯌꯥꯝꯕꯗꯤ ꯃꯈꯣꯏꯒꯤ ꯅꯥꯄꯜ ꯍꯟꯗꯕ ꯈꯨꯗꯣꯡꯊꯤꯔꯕ ꯐꯥꯎꯕꯗ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯅꯥꯊꯩꯗꯨꯅ ꯃꯤꯔꯝꯗꯒꯤ ꯂꯧꯍꯧꯕ ꯂꯥꯏꯅꯤꯡꯗ ꯂꯨꯞꯄ, ꯑꯃꯥꯡ ꯑꯁꯦꯡ ꯀꯥ ꯍꯦꯟꯅ ꯈꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯀꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕ ꯇꯧꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯕ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯑꯣꯟꯕ ꯃꯈꯨ ꯑꯅꯤꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯁꯥꯗ ꯇꯣꯡꯂꯝꯕꯗꯒꯤ ꯆꯤꯡꯊꯛꯂꯣꯝꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯀꯨ ꯑꯅꯤꯗꯨ ꯄꯥꯏꯔꯛꯇꯨꯅ ꯆꯤꯡꯆꯦꯞ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯛ ꯑꯣꯜꯂꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯏꯇꯥ, ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯑꯁꯤ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯕ ꯂꯩꯇ꯭ꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯦꯡꯕꯅꯤ ꯏꯇꯥ, ꯃꯈꯣꯏꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯋꯥꯕꯤꯗꯨꯅ, ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯀꯥꯡꯂꯨꯞꯇ ꯐꯥꯎꯕ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯆꯥꯏꯌꯨꯝ ꯄꯤꯕꯗ ꯁꯝꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯪꯗꯨꯅ ꯄꯤꯍꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯁꯨꯛ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯂꯥꯏꯅꯤꯡ ꯅꯥꯊꯩꯗꯨꯅ ꯃꯤꯔꯝꯗꯒꯤ ꯂꯧꯍꯧꯕ ꯂꯥꯏꯅꯤꯡꯗ ꯂꯨꯞꯂꯤ, ꯅꯤꯡꯂꯤ꯫ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯀꯗꯧꯔꯤꯕ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯅꯥꯠ ꯀꯌꯥꯕꯨ ꯇꯨꯡꯑꯣꯏꯅꯔꯒ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯌꯥꯔꯔꯣꯏ ꯏꯇꯥ, ꯆꯠꯁꯤ, ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯆꯨꯝꯕꯅꯤ, ꯊꯥꯖꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯆꯠꯁꯦ ꯏꯇꯥ, ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯀꯨ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯑꯃꯝꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫